Manipur Chanura Lamjing lubna shinduna hayeng Meeyamgi tang kuntrada Meeyamgi oiba Khongchat chatnaba thourang Touramba du Yeithokle haina lubasigi Convenor Moirangthem Pushpa na phongdorakli Moirangda leiba lubasigi office ta pangthokpa paugi mifam amada makna wafam asi phongdokladuna hai nongjingi fibam fattaba sina maram oiraga tongan mafam singda ising Ichao mayoknabana maram oiraga Khongchat asi Yeithoknaba warep lobane athuba matamda Khongchat asi pangthoknaba sem sari Khongchat asi Moirangda leiba Mukta High School dagi Moirang Nangkhalawai leiba hemam nelamani sports complex fauba chatnaba thourang Tourambani hainasu magna makata ke paugi mifam aduda lubasigi ko convenor M Nirmala amasung lubasigi atay member kaya su sarukya ke lakiba Meeyamgi tang kuntra ayuki pung 12 taba matamda Meeyamgi khonglaw puba Khongchat Chatkani Touramba do nongsing taba amadi ising Ichao na Maram Oiraga matam khara yeithokjare haiduna Lebak Meeyam pumnamakta khanganjari loina na akoi Khongchat asi makha tana susoi soidana chachagani mukhana haijari Manipur Chanura Lamjing loop Bishnupur district Manipur na Khongchat asi Meeyam punna saruk yabiu haiduna amukha nolukna Meeyam mafam haijari